Entar bro. Garis tu pure ko. Sensa. Cheng di pati. Masih Manipurda mayamna pamdaba thaudok violence ama thokudagi Manipur gi district anambada irang thoe Jiribam district tasu mayam kana honeringai tanja sida miscreant kharana problem masa matang create tawi adubu akoina tang manga dagi Jiribam district ki manungi oiba peace committee haidana masida akoi Jiribam ki respected DC SP amasung Assam Rifle ki commandant aduga Jiribam da laiba CSO mayam pullaga akoi punna Jiribam da santi puraktaba yade santi amka thuna puraknaba honasi haidana akoi peace committee ma semjabani aduna nahandige akoina lekai da mayamda appeal tawjaruba praja mayamnasu tabiduna nungsibiduna ngasi tang manga digi ngasi phawbse irang kari amta leidaba district ama oina leiri nanti tiga kat bawah ya nang mantap ni. Tiga di tengah kali ni. Kau bukan kenapa tu? Anak pun di luar ini. Lo. Oh ini tahu lo ya. Kami di kata berapa? One, two, three. Lain-lain, memang